Lakhipuronline putoksaba megi tangkunipan Laibak pokpo numit ki Khomjinba Pao tabirasi Ahanbada maruiba Pao Nonglay nungsit remal ge sahum Barak Tampak ki mafam singda tamna phangba horakle Haila kandida pulis ki makuta dakat amang ngarang nongmay na panduna sire Numit ini chupna pangthokkiba MPF ki ahom suba general mifam Guwahati da loisinkhre Retired Colonel Gokul Chandrabu World Mitei Council ge Chairman khankre Mitei singi damak anoba package oina flight amadi chopper gi mamal hanten biu hairagli amasung Manipur gi sanaroi singna kickboxing da mana kamarom lawrakre Haujik mapungoi ba pau tabirase Nonglai nuksit remal gi sahum Barak Tampak ki mafam singda tapna phangba horakle Bharat ki ai ngasa loisangi maigei dagi Assam gi mafam kayamarumda red alert amasung orange alert lauthokre masigi matungina Kasar Karimganj Hailakandi amasung Dima Saugalena Chirang Gwalpara amasung Baksa jila dasu red alert lauthokre pungda kilometer chamaga kungi changda silamba remal nonglai nuksida sigi khongjel khara antaraktuna ngarang numidang athengbada pungda kilometer humpu dagi na humbudra phawbagi changda sichilakli hairi phibam asina maram oiraga ngasi chengadaba Guwahati Silchar Agartala Silchar Dulop Sarana chingba train sing cancel tawkhre Manipur gi mafam kaya da su ngarang dagi nungsit yauna nong chuba hokre oiragliba phibam asina Imphal International Airport dagi paigadaba flight sing ngarang cancel tawki thengna phangba pauda nonglai nungsit na maram oiraga Bangladesh da miyoi taruk aduga West Bengal da miyoi ani sire hairi Hailakandi Sahar gi SS Road ta ngarang pulis ki makuta Afzal Hussain Borbuya koba dakatama nongmina panura sire Afzal ga loinaramba mahaki gari driver pulis na phajin khre Kasar jila gi Udarbon dagi Afzal bu phananaba Silchar pulis ki kangbo amana Hailakandi da ngaiduna lerakpani hairi ngarang ayuk pung 13 rom tarakpada Hailakandi Sahar gi SS Road jorokpada पुलिस ना महाकी गाड़ी अदु क्वेश्चन खिबनी मतुंगदा फानना बहनबदा गाड़ी मनुंगदगी ताकात अफजलना पुलिस तमना नोंमै कापसिलकपदा पुलिस ना हंदुना कापदा अफजल लैकिदबनी हाइरी Manipuri People's Front Organization MPF की अहम सुबा जनरल मिफम नुमिदिनी चुपना रूपनगर गुवाहाटी दलैबा Assam Freedom Fighters Association Conference Hall दा मेगितांग कुनमंगा अमदि कुंतरुक ता पांगथोखरे आहनबा नुमित मेगितांग कुनमंगा दा डेलीगेट सेशन दा MPF की प्रेसिडेंट यंगखोम उपेंद्र अमसुंग MPF की वाइस प्रेसिडेंट GK लैसुंगबमना मिफम अपोइखी थोरम असिदा MPF की डिस्ट्रिक्ट कमिटी कयादगी लाखिबा मियोय कयाना सरुग्याखी Hailakandi District Committee ki President H. Khomba amasung Oza Jadumani Lakhipur District Committee ki Vice President Jiaur Rahman Hozai District Committee ki President Nandaibam Birchandra amasung General Secretary W. Joy Kumar Silchar District Committee ki General Secretary Khiro Gopal Sharma amasung MPF Central Committee ki Executive Member Singh amasung Advisor Singh Sarukjakhi MPF Central Committee की Secretary General Moirangthem Priyadarshani na jahi की पाउदम पाथोके Central Committee की Finance Secretary M Suresh Singh na jaga chading की पाउदम पिखी अरोय बदा District मरी गिसु District Report पाथोक पगलोइना MPF Central Committee दा नौना खल्लबा Secretary General Moirangthem Priyadarshani Devi Secretary Administration Basanta Maisnam Information amasung Publicity Secretary GS Thongra Guwahati dagi nauna join tauba Executive Member Singh Soibam Lakikanta Kazi Kutubuddin Abdul Salam Jamir Hussain Chingba Miyoi kaya Sakhang Maikang Nakhi Aroi bada MPF Central Committee ki President Yengkhom Upendra na MPF ta nauna khalaba singbu approve tawbiduna ahanba numit ki delegate session loisankhi General Mifam gi nini chanba numit Megitang kuntarukta open session oina pangthoki MPF ki President Yengkhom Upendra na Mifamapu Chief Guest oina KM Gopal Sana Rajkumar Secretary cum Chief Engineer Department of Irrigation Government of Assam amasung Guest of Honor oina Colonel BK Singh Guwahati Kabi Tahir Sajabam Kasar Theater Activist Laisom Gulab Hozai asina chingba New Singna Guest of Honor oina daistapam ki Information amasung Publicity Secretary GS Thongra na thoromasibu conduct tobiki loinana Uma Kogi Maigi dagi Nat ki oiba jagoi ahum kudul tamki MPF Central Committee ki Secretary General Moirangthem Priyadarshani Devina taramna okpa ki warol piraba matung MPF Central Committee ki Vice President GK Laisungbamna keynote address thamki thoramda Dr. Yengkhom Monojit Okram Lakhikanta Professor Laisram Gyanendra
Yumnamdaba Kishore amasung Maisnam Bhagat na chingba akhang ahi kayana Manipuri jati gi socio-economic development hawgalagliba singda imalon sengna takpi tambiba Assam gi mitei amasung Manipuri CSO singi oiba mayam gi parent body ama sematai haiba wakalon thamnaki amasung hanadagi demand leizaraba Manipuri Autonomous Council gi demanda manana changsin minaba loinana Assam gi Manipuri jati gi oina leiriba political gi oiba phibamasi karamna phansige haibagi matangda subapam kaya phongdoknaki aroibada thoromasida sarugya kiba chief guest amadi guest of honor singna jati asigi chakot thorom gi matangda wapam kaya thamlaba matung MPF ki president Yengkom Upendrana mifam mapugi warol thambiki secretary administration Maisnam Basantana thakat wai piraba matung thoromadu chinglemna loisinki World Mitei Council na retired Colonel Gokul Chandrabu Council asigi anoba chairman oina khankre WMC gi officiating chairman Dr. KN Chana retired Colonel Gokul Chandrabu anoba chairman oina propose tawki Central Executive Committee gi kanglon matungina ahangba pham leibada kudakta yengsin gadabani haiba wapam palli WMC gi officiating chairman Dr. KN Chana thangalakiba wapam adubu megi tang kuntaruk ki nutil pungmari da pangthokiba webinar mifamaduna Retired Colonel Gokul Chandrabu WMC gi anoba chairman oibeda member singna amato oina yanaki council asigi anoba chairman oiraba Gokul Chandra gi luching makhada masak thokpa thabak kaya paikhalakani haibagi member singna thajaba thamki Lakhipur online channel asibu yengbiriba singna pawa sibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu Purbo Kasar Press Club ki lisinganiga kunmari kunmanga gi anoba thausil kanglup sembagi miphamama Press Club asigi secretary Pulok Das ki sangai dangarang pangthokre miphamna hana leramba body aduna hanjinna amuk pham paiba haina wareb lokhi mifam aduda hauki batang ahumda Sipur Baganda khana chainabagi thodok amagi pau loba chatluba Purbo Kasar Press Club Lakhipur gi paumi amada miyoi kharana mobile munduna video kapa yaroi haina kia lakiba adubu yaningdaba phongdokhi loinana matungda sumna tawraklabadi ain gi oiba mateng loba haina waribnaki Khungang Chaukat Loop Tolen Kun Kasarna Silangduna Lem Namit Laing Bagi Tharomama Nongmaijing Nimita Puinabati MA School Tolen Kun Pangthokre Vision Spring Noida amasung Youth Signing Association ga kusamda duna pangthoki ba tharomasida miyoi cham ga kuntaruk romna mitlaeng ki amadi arik pa senphamna masagi chanaba chosma su pikhi haina Khungang Chaukat Loop Tolen Kun gi secretary NG Jitendra gi cherolama da khangalagli Mamangi chahi lisingani ga kunhumdoi dagi haukiba irang na maram oiraga Manipur da leiriba kanglup anigi marakta kudongcha da bakaya mayoknari irang asina maram oiraga lamdam asigi economy dasu asuki matik suksinkhre chingda chatuna thabak su nomgadaba mitei kaya marum makokta makhut haptana leiri hauzik khwaidagi awaba amadi kudongcha da mayoknari ba kanglup ama hairagadi mitei meitei furup asini haina Regional Indigenous Forum for Peaceful Coexistence Rifko Manipur gi cherol amana hairi cherol asina makha taraduna hai mitei singna kundariba lamgi pibam asidi chingna ikoi koiselaba tampaki island macha ama khaktane akaknaba area amada leirubana mitei singna mapan lamda kundariba igi mari singi tangai phadaba thoram lakpada central service ki posting chatpada mahi masin tamba chatpa maru oina anayak ki matangda chatpa tarabadi Manipur ga mapan lamga samnariba maru oina highway ani Imphal Silchar lambi amadi Imphal Dimapur lambi ani sinatana upai laite adubu
ओइरिबा फिबम असिना लंबी सिंग असिदा चटपा ngamnade चटपसु चटनद्रे हाइरि मसिगे महुत्ता नोंथक लंबी सेल यामना चंगना लंबी असि खक्तना पांबय अमा ओइनरि नोंथक लंबीदा चटपा हाइबसि सेल यामना चंगबा मरमना चटपा ngamnadabasु kongaini maramaduna manipur lengakna yaitong phamdongba amadi sarkargi karmachari natana mitei macha khudingi flight amadi chopper gi ticket mamal lofum thokpa changdagi chada kunthra nifu gi changda hanta hanbinaba wafam phongdokladuna ripko manipurna lengak ki pungning chingsilakle All Jiribam Sports Association AJSN Senduna Jiribam Higher Secondary School gi sanabungda team kunithoina saruk yaduna sanariba ahanba Mazarun Bibi Memorial Senior Futsal Tournament 2024 gi ngarang sanakiba ahanba match ta Leisem A na Sonapur GPSA Bibo goal manga ahum da maithiba pikhi ani suba match ta na Sinlon Club A na KMYC bo goal nipan amada maithi hanki ahanba match ta E Prem Kumar Singh Joel Jyote amadi Aziz Haider na conduct tobiki aduga ani suba match ta na E Prem Kumar Singh Joel Jyote amadi Gerson na conduct tobki tournament asigi ngasi sanagadaba ahanba match nungthil gi pung ahum taba matamda Ichel Club Dibonga FCK New Alipurga aduga ani suba match ta na nungthil gi pung mari taba matamda Sinlon Club B ga Sonapur GPSA A ga sanagani Thasigi tang kunmathoi kuntaruk phawba Maharashtra gi Pune da pangthokiba Weko India Kickboxing Federation senduna Children and Cadets National Kickboxing Championship 2024 da Manipur gi apunba sanaroi tarani pana saruk yakibada gold taru silver mari bronze ahum punna medal tarahum doi purak pangamkhre gold medal lawrakraba sanaroi sing Hungary da pangthokadaba Cadet and Junior World Championship 2024 gi dama khalakle hairi Championship asida angom johenba miteina gold ani aduga TH Kiyamba Singh Kaprabam Jameson M Wanglem Bichanu amasung Lamabam johenbana gold amamam lawrakre K Chingkhai nganbina silver ama bronze ama Y Tomthin nganba Khumanna silver ama P Niranjit na silver ama aduga TH Bijita na silver ama Johen B Khangembam na bronze ama amadi T Rosen na bronze ama lawki Championship asida Manipur team gi manager oina TH Kiran Singh coach oina Moirangthem Chining Khombi Chanu amadi Ningthaujam Yaipaba Meitei na saruk yakhi sanaroi singna medal kaya lorappada United Association of Kickboxing Organization Manipur gi General Secretary na harauba amadi thagarpa phongdorakle District Kang Association Jiribam na sinduna Jiribam gi Babu Parada leiba Lamlen Community Hall kam Kangsangda team nipa na saruk yaduna sanariba Taramathoi suba Asangbam Lakiton Devi Memorial Mix Kang Tournament 2024 gi ngarang sanakiba match ta MITL na LEC A bu Panjal Taramari da maithiba pikhi match asi M Kiran Singh na referee aduga A Iboton Singh na scorer oibiki tournament asigi ngasi sanagadaba match ta nungthil gi pung amataba matamda Ichel Club Dibonga Lamlen Evergreen Club B Babupara ga sanagani Kangan Jabama Health Care Amadi Paramedical Science da University Grants Commission na Sakanglaba Chahi Amagi Diploma Chahi Anigi Advanced Diploma Aduga Chahi Ahumgi Bachelor of Vocation Course Tambayaragani Institute of Medical and Paramedical Science Silchar Amadi Gracewell Hospital Meherpur Silchar Anina Kusam Naduna Lingya Vidyapit University Faridabad ki Makhada course asi tambiba haure Health Care ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tawrabasing na tamba yaraba coursing asi tamduna isana isabu thabak pijabagi kudong saba lobiyo aduga nursing yoga attendant first aid training
emergency medical staff amadi RNP course na chimbagi atenba matamgi oiba course singi tamaktasu admission haujare SMDEP civil hospital silcherda practical tobagi kudong chaba su thanjari akupa marol gi damak Institute of Medical and Paramedical Science Ismail Market Central Road silcherda lengsinbirabu natraga mobile number 939573245 da pau phaunabiu Nungairaba Pao Kasar Pulertolda Holistic Therapy Center ama hangdukjare Yoga Acupressure amadi Physiotherapy gi matengna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengnana bagi tamak ngasimak lengsin biragu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari Mobile number 8638078821 ni Aroibada maroiba pau amukhanna Nonglei nungsit remal ge sawum Barak Tampak ki mafam singda tamna phangba horakle Haila kandida police ki makutta dakat ama ngarang nongmai na panduna sire Numit ini chupna pangthokkiba MPF ki ahom suba general mifam Guwahati da loisinkhre Retired Colonel Gokul Chandrabu World Mitai Council ge chairman khankhre Mitai singi damak anoba package oina flight amadi chopper gi mamal hanten biu hairagli amasung Manipur gi sanaroi singna kickboxing da mana kamaram lawrakre Lakhipur online YouTube channel gi pau sandok chaba ngasigi oinadi matang asida loijare